हाँ कहीं हंगे ꯑꯣ ꯍꯥꯏꯕ ꯑꯩꯒꯤꯕꯨꯗꯤ ꯃꯦꯗꯥꯝ ꯑꯩꯅ ꯃꯦꯗꯥꯝꯗꯕꯨꯗꯤ ꯁꯤꯌꯔ ꯇꯧꯖꯩꯗꯨꯅꯦ ꯑꯩꯅ ꯂꯦꯚꯦꯜ 1ꯒꯤ ꯗꯣꯂꯔ ꯃꯦꯗꯤꯇꯦꯁꯟꯗꯣ ꯑꯗꯨ ꯇꯧꯕꯒꯤ ꯍꯦꯛ ꯅꯦꯛꯁ ꯗꯦꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯆꯦ ꯅꯪ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯁꯅꯥ ꯑꯃ ꯂꯧꯍꯧꯒꯦꯔꯥꯅ ꯍꯥꯏꯕ ꯑꯗ ꯑꯩꯁꯨ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩ ꯍꯁꯕꯦꯟꯁꯦ ꯌꯨꯝꯗꯗꯤ ꯂꯩꯇꯕ ꯑꯗ ꯑꯩꯅ ꯉꯥꯏꯈꯣ ꯑꯩ ꯑꯝꯇꯪ ꯇꯥꯃꯣꯗ ꯍꯪꯈꯤꯒꯦ ꯃꯥꯁꯨ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯌꯥꯒꯗ꯭ꯔꯥꯅ ꯑꯝꯇ ꯍꯪꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯥꯛꯄꯗꯒꯤ ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯃꯦꯗꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯇꯥꯏꯌꯦꯅ ꯇꯧꯕꯒꯤꯗꯣ अक्षय ꯑꯗ तृतीय का ꯑꯩꯁꯦ ꯆꯠꯂꯒ ꯑꯗꯨꯝ ꯂꯧꯔ ꯂꯥꯛꯑꯦ ꯑꯗꯣ ꯁꯅꯥ ꯁꯟ ꯑꯅꯤꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅꯁꯨ ꯈꯜꯂꯦ ꯌꯨꯅꯤꯚꯔꯁꯅ ꯂꯣꯏ ꯄꯤꯕꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯏꯗꯣ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯄꯣꯠꯄꯨꯗꯤ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯁꯦ ꯂꯩꯕꯨꯗꯤ ꯂꯩꯖꯔꯒꯁꯨ ꯑꯗꯨꯏꯁꯨ ꯑꯩꯅ ꯀꯥꯏꯁꯦ ꯐꯔꯦꯗ ꯁꯅꯥ ꯂꯦꯞꯁꯜꯍꯧꯕꯁꯦ ꯐꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯧꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯄꯒꯤ ꯅꯨꯡꯗꯥꯡꯗꯨꯗꯅꯦꯕ ꯑꯩꯅ ꯃꯦꯗꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯏꯗꯣ ꯑꯗꯨꯅ यामना ꯈꯪꯗꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯦꯗꯥꯝ ꯈꯪꯗꯦ मैंने ꯑꯗꯣ मैम ꯍꯧꯖꯤꯛ कांग्रेचुलेशन हाइबियो कांग्रेचुलेशन हम हराउना नुंगाइना मैम कांग्रेचुलेशन पीबियो अमुक हेने Congratulations, congratulations, Congratulations. congratulations. अमुक Nang thank yam you हेने thora thank you fangita. ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯒꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯄꯨ ꯑꯗꯨꯝ ꯊꯃꯣꯏꯗ ꯊꯥꯖꯕ ꯆꯦꯠꯅ ꯊꯝꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯣꯑꯣ ꯄꯣꯅꯣ ꯄꯣꯅꯣꯒꯤ ꯆꯦꯟꯇꯤꯡꯁꯨ ꯇꯧꯕ ꯑꯗꯒꯤꯗꯤ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯝ ꯅꯧꯔꯤꯕ ꯑꯃꯈꯛ ꯑꯣꯏꯖꯔꯤꯅꯤꯀꯣ ꯌꯥꯝ ꯅꯧꯔꯤꯕ ꯀꯩꯅꯣ ꯑꯃꯈꯛ ꯁꯤꯒꯤꯗ ꯍꯥꯏꯗꯤ ꯃꯦꯗꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯃꯈꯛ ꯑꯣꯏꯔꯤꯅꯤ ꯇꯧꯕꯇꯕꯨ ꯅꯧꯖꯔꯒꯁꯨ ꯃꯦꯗꯥꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ ꯑꯟꯇꯤꯜ ꯑꯩ 21 ꯗꯦꯖ ꯀꯝꯄ꯭ꯂꯤꯠꯇꯤ ꯑꯣꯏꯗ꯭ꯔꯤ ꯀꯩꯒꯨꯝꯕ ꯁꯨꯝ ꯑꯗꯨꯝꯗꯤ ꯆꯠꯊꯖꯔꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗꯗꯤ ꯊꯥꯖꯕ ꯑꯃ ꯄꯣꯛꯄꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯗꯣꯛꯇꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯖꯔꯤꯕ ꯃꯦꯗꯥꯝ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤꯅꯗꯤ ꯈꯜꯂꯦꯕ फंगा कनी ꯐꯪꯉꯀꯥꯟꯗ